क़यामत। बिस्मिल्लाहिर्रहमानिर्रहीम। ngasi adugumlaba numit hairiba aduda dunia asi pumloi loikhragadaba numit adugi matangda AI gi matingdagi visualize tawduna tentakna Quran amati hadis mangalda explain tawsagani hairiba numit aduda jins tulagumna maful dakhagani amadi samandar asina mai unkragani amadi zamin asina magi arupa pumba puthorok lagani dunia asi loisilak pagi tangkak adu yausilak laba matam aduda mayoi basi makoi gi thabak sinda atopa normal numit singumna mai unsin aduna leiriba matam oigani karobar sinda harawte ambada kunasinda amadi ghaflatta tauduna leiriba matam oigani adugi matungda ikhang khangaudana nongmati numit asi magi thokpagi matam adu yauruklaba fawbada thoklakloi ahin yamna sangdoraklagani hairiba aduda mayam pumnamak yamna angakpa chanagani mayam launarakani ngasi numit thoklaktriba asi karigino haina. Mother, I am scared. The light. Where is the light? It's not rising. adugi matungda numit asi numit taphamnomdagi thoklakani numit asina maikai onana numit taphamnomdagi thoklakpa matam aduda imanwala sing adugi thamoi sing adu akibana pumthang thankragani tawbatabu hairiba matam adu yamna thengkiba oiragani tawbagi thong thingraba matam oiragani nauna iman purappasu lauraroi amati lale haiduna tawba tawjarbasu lauraroi hairiba matam aduda zamin asi nikba horoklagani jingsing kaiba horoklagani amadi samandar asi sauba horoklagani hairiba matam aduda yamna top topa khonjel amma khonglakani hairiba adu Hazrat Israfil alayhi salamna khongba ahanba suru oigani mikup amada dunia masa pungnamak asi taktum khragani zamin asman insan miyobasing pungnamak tumna loikhragani adugi matungda Allah gi hukumdagi anis basu khonglaklagani zamin asina magi manungda leiriba asibasingbu mapanda langthoroklagani miyoi pungnamak makhoigi kabarsingdagi hogotnaraklagani kanagumba miyoi kharagi mamaisingna nganbu oigani aduga kanagumba miyoi kharagi mamaisingna mamsingbu oigani miyoi pungnamak ahangba maidan amada pullagani hairiba mafum aduda urumsu leiroi amadi isingsu leiraroi mathakta thokliba numit asisu yamna nakna thoklaragani miyobasing humangda luknagani makhoigi nekising adugi changda adugi matungda Allah gi hukumdagi amal namasing yenthoroklagani yetki khutta pibikhraba miyusing adudi yamna harawkani amasu asumna hairakani yengu paro aigi amal nama asi aduga oigi khutta pikhraba miyusing adudi law khongnaraklagani asumna madudi ho afsos aingonda aigi amal nama asi piraklamdrabadi kayada faramgadaba haina adugi matungda fasla taraklagani afaba miyusingna jannatta changkragani hariba aduda akiba amadi awaba kari amata leiraroi
ꯑꯗꯨꯒ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯅ ꯖꯍꯟꯅꯝꯒꯤ ꯃꯥꯏꯀꯩꯗ ꯇꯥꯟꯊꯈ꯭ꯔꯒꯅꯤ. ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏ ꯍꯤꯡꯂꯤ. ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯑꯜꯂꯥꯍꯅ ꯃꯇꯝ ꯄꯤꯕꯤꯔꯤ. ꯍꯌꯦꯡ ꯌꯧꯕ ꯉꯝꯈꯤꯗꯕꯁꯨ ꯌꯥꯏ. ꯃꯔꯝ ꯑꯁꯤꯅ ꯂꯥꯛꯂꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯧꯕꯥ ꯇꯧꯃꯤꯟꯅꯔꯁꯤ. ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ. ꯃꯔꯝꯗꯤ ꯍꯌꯦꯡ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯅꯥꯏꯇꯣꯝ ꯇꯥꯔꯒꯗꯕ ꯃꯇꯝ ꯑꯗꯨꯗ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏꯕꯨ ꯃꯍꯥꯛꯀꯤ ꯔꯍꯃꯠꯇꯒꯤ ꯖꯟꯅꯠꯇ ꯆꯪꯍꯟꯕꯤꯅꯕꯒꯤꯗꯃꯛ. آꯃꯤꯟ ꯌꯥ ꯔബ്ꯕꯜ ꯑꯥꯂꯃꯤꯟ.